Hoi kaibo tombi sema blank fire tawrame hai ko adu phatte hoi magi marangi matungina ima ibenda kihanba prajada kihanba madugi matungina magi punishment obam topa logi president room da mana blank fire tawbagi maram sadana blank fire tawba mi khangpi kihanba khanghanba du madu logi matungina ma punishment taw kem kai deba mana bu lalaga di logi matungina punishment taw ma bu lokap thamba phaba jail changba whatever logi matungina punishment taw kem kai deba but me amagi character amadi behavior di xyz amatana me amagi character amadi behavior nei na balan kaniba ado karamba official no or karamba me no amadi karamba jiba no karamba makhangi me no ina hanga kaniba me amagi character amadi behavior da nei na ba yadeba aduka hoi video du viral chala bani na mayam ama tare ma kai togi ji tobo jiri haiba jiri sa aduki mati yam luyeba akhoi sagi lan gi bunker siga jiri ga aduki mati yam kheneba asya chatlu ba mina au ba mina khangani ba jiri gi lan aduki mati yam luyeba yam tina luyeba jiri gi lan lengang pokpi lek lamdi exact kaw re ko aduda changba nga tan no mai ka pa ine ba cookies na ma mayok na ri ne ba ma gi tim siga singsina cookie gi sing si dal lei direct bunker siga aduge opposite ta yum ne ba maite yum ne ba lambi ama kai di opposite wang ma ne ba ka thare ne ba du lengang pokpi lu ga ba lam ne ba mafam se aduduna ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯈꯨꯟ ꯉꯥꯏꯕ ꯑꯊꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯂꯨꯏꯌꯦꯕ ꯌꯥꯝ ꯊꯤꯅ ꯂꯨꯏꯌꯦꯕ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦꯕ ꯉꯁꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯗꯅ ꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯏꯇꯦꯡ ꯂꯣꯏꯅ ꯄꯥꯡꯅꯔꯒ ꯉꯁꯤ ꯉꯝꯈꯩꯁꯦ ꯉꯥꯛꯂꯛꯈꯤꯕꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯗ꯭ꯔꯕ ꯑꯥꯔ ꯀꯦ ꯁꯟꯊꯣꯏꯕꯤꯅ ꯑꯩꯒꯤ ꯃꯤꯠꯅ ꯎꯕꯗꯤꯀꯣ ꯁꯨꯡꯀꯤ ꯀꯤꯗꯦꯕ Ibu tombina kari ziri da kari thabak tawgige na hanga dine aina ko thonga nga dine bera lom ka kani ba mana kari ziri gi damakta ngam khai gi damakta manipu ngam khai gi damakta kari thabak tawgige na ai gi ngonda hangoba kana gumbi matik leibana mating iting hai ba se yam thi luye ba ai khoina ngam khai khun ngak pa singda Pizza pithak tawri ba ima iben singna sak hinjang thongi ba madu mateng ne ba duna ai khoi ni ima maira pai bi singda ima noi na lan ji da kari no mai ka khage kari mateng to khage hang ba ya ba adu hang ba ya ba wa hang la ba ina o nang na hang ba ya ba wa hang la ba ai saw thok chaw na iram ge Jiri gi Manipur gi ngam khai kan ba gi nabak jiri cookie ni attack to ba matam da ibo tombi hari ba nupa sina kari mateng to gi ge kai na ga ya hango shiminani ai ne akoi di direct ngang ka dir ba bapam sat satana ai gi minna uba pot di ngasi ngam ai lan yaw pas da RK san tu bin na min ugi pot di ai kanam ki de ba ai di dong ngang ba ngam mi ne ba Kaibo tombina mateng pangam da na jiri gi maikei ahum se khut thong na ko matam da ma gi achoba mateng na ne jiri kaya ngakhi ba se ai hairam ge ba aduna masi jiri gi praja mayam na wine so ine ba chocolate manga pi ba yen gira mithai manga pi ba yen gira yeloi gira lan pham da ngam khai ngak pa da ne kaya ahing se ai wai ge loimak lirake ai khoi gi naga ga jati do ko ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯅꯛꯅ ꯇꯥꯕ ꯃꯐꯝꯗꯤ ꯑꯦꯛꯖꯦꯛ ꯃꯐꯝꯗꯤ ꯀꯥꯎꯈ꯭ꯔꯦꯕ ꯃꯩ ꯊꯥꯅꯔꯛꯇꯅ ꯃꯗꯨ ꯂꯣꯏꯅꯃꯛ ꯖꯤꯔꯤꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯗ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤꯕ ꯃꯣꯏ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯑꯆꯨꯝ ꯑꯔꯥꯟꯗ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯗ ꯂꯣꯏꯅ ꯈꯪꯒꯅꯤꯕ ꯀꯧꯇ꯭ꯔꯨꯛꯀꯤ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯈꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯦ ꯀꯧꯇ꯭ꯔꯨꯛꯀꯤ ꯀꯧꯗꯥꯕꯪꯒꯤ ꯃꯤꯑꯣꯏꯅ ꯈꯪꯒꯅꯤꯕ ꯇꯦꯔꯥꯗ ꯂꯩꯕ ꯑꯥꯔ ꯀꯦ ꯁꯟꯊꯣꯏꯕꯤꯅ ꯈꯪꯉꯣꯏꯕ ꯏꯟ ꯗꯤꯇꯦꯜ ꯑꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯖꯤꯔꯤꯗ ꯂꯩꯕ ꯄ꯭ꯔꯖꯥꯅ ꯈꯪꯒꯅꯤꯕ ꯃꯇꯝꯗꯨꯗ ꯄꯥꯅꯤꯌꯦꯕ ꯀꯩꯅꯣ ꯃꯗꯨꯗ ꯃꯩꯁꯦ ꯆꯥꯛꯅꯛꯄ ꯃꯇꯝꯗ ꯀꯥꯏꯕꯣ ꯇꯣꯝꯕꯤꯅꯦꯕ ꯑꯩ ꯍꯤꯡ ꯅꯣꯡꯌꯥꯏ ꯆꯨꯞꯇꯣꯝ ꯇꯨꯝꯗꯅ ꯄꯨꯡ 12 ꯃꯥꯅ ꯔꯣꯇꯦꯁꯟ ꯆꯠꯂꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯊꯧꯅꯥ ꯄꯤꯈꯤꯕ ꯃꯥꯅ ꯔꯣꯇꯦꯁꯟꯁꯦ ꯃꯇꯪ ꯔꯥꯎꯟ ꯆꯠꯂꯦ ꯖꯤꯔꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯀꯝꯗꯧꯅ ꯉꯥꯛꯀꯗꯒꯦ ꯑꯣ ꯃꯐꯝ ꯁꯪꯕꯧ ꯁꯥꯔꯕ ꯅꯠꯇꯦꯕ ꯖꯤꯔꯤ ꯍꯥꯏꯕꯁꯤ ꯂꯥꯟꯁꯦ
ꯑꯩꯈꯣꯏꯒꯤ ꯊꯣꯛ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯅꯦ 2024ꯗ ꯁꯦꯡꯅ ꯍꯥꯏꯒꯦ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯁꯪ ꯁꯥꯒꯗꯕ ꯏꯃꯥꯁꯤꯡꯁꯦ ꯁꯥꯕ ꯅꯠꯇꯦꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯔꯣꯌꯦꯜ ꯐꯤꯂꯝ ꯃꯌꯥꯝ ꯆꯠꯂ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯈꯪꯖꯕ ꯅꯣꯂꯦꯖ ꯍꯥꯏꯒꯤ ꯂꯥꯟꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯁꯦꯌꯔ ꯇꯧꯔꯨꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯏꯕꯨꯡ ꯏꯄꯥꯎ ꯃꯌꯥꯝꯁꯦ ꯁꯦꯌꯔ ꯇꯧꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯊꯣꯛꯂꯛꯅꯕ ꯑꯃꯗꯤ ꯁꯪꯕꯧ ꯁꯥꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞ ꯀꯌꯥ ꯂꯧꯈꯤꯅꯦꯕ ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯣꯏꯗꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕ 2022ꯗ ꯂꯥꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤꯅ ꯃꯈꯣꯏꯗꯤ 2024ꯗ ꯇꯧꯋꯦꯕ ꯃꯈꯣꯏꯗꯤ ꯄꯨꯔꯥ ꯖꯦꯔꯣ ꯅꯣꯂꯦꯖꯅꯦꯕ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯌꯥꯝ ꯆꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯀꯥ ꯏꯕꯣ ꯇꯣꯝꯕꯤꯁꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗꯅ ꯔꯣꯇꯦꯁꯟ ꯆꯠꯂꯒ ꯉꯥꯛꯈꯤꯕ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯔꯝꯒꯦꯕ ꯃꯁꯤꯗ ꯀꯅꯥꯅꯣ ꯆꯦꯂꯦꯟꯖ ꯇꯧꯔꯣꯕ ꯃꯥ ꯗ꯭ꯌꯨꯇꯤ ꯇꯧꯈꯤꯗꯦꯗꯣ ꯈꯪꯉꯕ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯂꯥꯜꯂꯝꯕꯤꯕ ꯊꯧꯑꯣꯡꯗꯨꯗꯤ ꯄꯅꯤꯁꯃꯦꯟ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯅꯤꯁꯃꯦꯟ ꯇꯧꯑꯣꯕ ꯃꯤ ꯑꯃꯒꯤ ꯑꯐꯕ ꯒꯨꯗ ꯁꯥꯏꯠ ꯃꯌꯥꯝ ꯂꯩꯕ ꯀꯥꯏꯕꯣ ꯇꯣꯝꯕꯤꯒꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯣꯏꯔꯛꯄ ꯈꯔꯗꯨꯅ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯌꯥꯝ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯇꯤꯛ ꯂꯩꯕ ꯃꯤ ꯑꯃꯠꯇꯅ ꯖꯤꯔꯤꯗ ꯀꯥꯆꯤꯟ ꯀꯣꯌꯥ RK ꯁꯟꯇꯤꯕꯤꯁꯦ ꯂꯩꯉꯥꯡ ꯄꯣꯛꯄꯤꯗ ꯆꯠꯂꯨꯔꯕꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯦꯡ ꯀꯩꯀꯩ ꯄꯥꯡꯕ ꯆꯠꯈꯤꯕꯗ ꯏꯚꯟ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥ ꯐꯥꯎꯕꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ RK ꯁꯟꯇꯤꯕꯤꯅ ꯆꯠꯈꯤꯕꯅꯦ ꯑꯥꯏ ꯋꯤꯠꯅꯦꯁ ꯂꯩ ꯍꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯄ꯭ꯔꯨꯐꯁꯨ ꯂꯩ ꯑꯩꯉꯣꯟꯗ ꯑꯩ ꯎꯠꯀꯦ ꯂꯣꯏꯅ ꯑꯩ ꯂꯣꯏ ꯎꯠꯀꯅꯤ ꯉꯁꯤ ꯂꯣꯏ ꯎꯠꯀꯅꯤꯕ ꯑꯩꯅ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯒꯅꯤꯕ ꯑꯩꯅ ꯈꯪꯉꯕ